ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯀꯨꯀꯤꯒꯤ ꯄꯤꯁ ꯔꯦꯂꯤ ꯃꯅꯨꯡꯗ ꯃꯐꯝ ꯀꯌꯥꯗ ꯏꯔꯥꯡ ꯊꯣꯛꯈ꯭ꯔꯦ꯫ ꯁꯦꯅꯥꯄꯇꯤꯗ ꯔꯦꯂꯤ ꯆꯠꯍꯟꯗꯕꯒꯤ ꯀꯨꯀꯤꯁꯤꯡ ꯍꯧꯔꯛꯇꯨꯅ ꯅꯥꯒꯥꯁꯤꯡ ꯅꯨꯡꯅ ꯊꯣꯝꯗꯨꯅ ꯇꯥꯜꯂꯨꯕꯗꯒꯤ ꯏꯔꯥꯡ ꯊꯣꯛꯂꯝꯒꯗꯧꯔꯦ꯫ ꯀꯨꯀꯤꯁꯤꯡꯅ ꯄꯤꯁ ꯔꯦꯂꯤꯅꯤꯕꯨ ꯍꯥꯏꯔꯒꯗꯤ ꯍꯦꯛꯇꯃꯛ ꯏꯔꯥꯡ ꯊꯣꯛꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯉꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯀꯨꯀꯤꯁꯤꯡꯅ ꯅꯝꯅ ꯈꯨꯟꯗꯥꯕ ꯆꯨꯔꯆꯥꯟꯄꯨꯔ ꯀꯥꯡꯄꯣꯛꯄꯤꯗ ꯆꯠꯈꯤꯕ ꯔꯦꯂꯤꯁꯤꯡꯗ ꯏꯔꯥꯡ ꯀꯌꯥꯃꯔꯨꯝ ꯊꯣꯛꯈ꯭ꯔꯦ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯑꯔꯥꯟꯕ ꯃꯔꯥꯜ ꯀꯌꯥꯃꯔꯨꯝ ꯁꯤꯖꯤꯟꯅꯗꯨꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯔꯒ ꯑꯦꯁꯦꯝꯕ꯭ꯂꯤ ꯂꯩꯕ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯃ ꯁꯦꯝꯅꯅꯕ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡꯐꯝ ꯂꯧꯅꯕ ꯆꯠꯈꯤꯕ ꯔꯦꯂꯤ ꯑꯗꯨꯗ ꯅꯥꯒꯥꯁꯤꯡꯅ ꯈꯨꯟꯗꯥꯕ ꯃꯐꯝꯁꯤꯡ ꯐꯥꯎꯗꯨꯅ ꯆꯠꯀꯦ ꯍꯥꯏꯕ ꯌꯥꯗꯕꯒꯤ ꯀꯨꯀꯤꯁꯤꯡꯅ ꯅꯥꯒꯥꯁꯤꯡ ꯅꯨꯡꯅ ꯊꯣꯝꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯅꯥꯒꯥ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏ ꯈꯔ ꯁꯣꯛꯈ꯭ꯔꯦ꯫ ꯀꯥꯡꯄꯣꯛꯄꯤꯗꯒꯤ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯇꯝꯅ ꯔꯦꯂꯤ ꯂꯥꯛꯄ ꯀꯨꯀꯤꯁꯤꯡꯒ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯉꯝꯈꯩꯗ ꯍ꯭ꯌꯨꯃꯦꯟ ꯆꯦꯟ ꯁꯦꯝꯗꯨꯅ ꯂꯩꯕ ꯅꯥꯒꯥꯁꯤꯡꯒ ꯆꯥꯎꯅ ꯃꯨꯛꯅꯕ ꯊꯣꯛꯈ꯭ꯔꯦ꯫ ꯀꯨꯀꯤꯁꯤꯡꯅ ꯅꯥꯒꯥꯁꯤꯡ ꯅꯨꯡꯅ ꯊꯣꯝꯗꯨꯅ ꯇꯥꯟꯈ꯭ꯔꯦ꯫ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯦꯁꯣꯁꯤꯌꯦꯁꯟ (SDSA)ꯅ KSO ꯁꯥꯗꯔ ꯍꯤꯜꯁꯇ ꯆꯦꯛꯁꯤꯟꯋꯥ ꯊꯝꯈ꯭ꯔꯦ꯫ ꯀꯨꯀꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡꯅ ꯂꯥꯎꯊꯣꯛꯈꯤꯕ ꯅꯨꯃꯤꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯩꯁꯥꯡ, ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯩꯊꯦꯜꯃꯥꯟꯕꯤ ꯑꯃꯗꯤ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯣꯔꯦꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗ ꯔꯦꯂꯤ ꯆꯠꯈꯤ꯫ ꯔꯦꯂꯤ ꯑꯁꯤꯕꯨ ꯅꯥꯒꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡꯅ ꯅꯥꯒꯥ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯄꯥꯡꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯥꯡꯖꯧꯅꯅ ꯑꯊꯤꯡꯕ ꯊꯝꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯇꯥꯡꯈꯨꯜ, ꯀꯊꯥꯝꯅꯥꯎ, ꯁꯥꯡꯂꯣꯡꯅ ꯏꯔꯥꯡ ꯆꯦꯔꯣꯜ ꯊꯣꯛꯇꯨꯅ ꯎꯈ꯭ꯔꯨꯜ ꯑꯃꯁꯨꯡ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯇ ꯔꯦꯂꯤ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯕꯅꯤ꯫ ꯔꯣꯡꯃꯩ ꯅꯥꯒꯥ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ (ꯃꯅꯤꯄꯨꯔ)ꯅꯁꯨ ꯇꯃꯦꯡꯂꯣꯡ ꯑꯃꯗꯤ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯇ ꯔꯦꯂꯤ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯕꯅꯤ꯫ ꯁꯦꯅꯥꯄꯇꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯔꯦꯂꯤ ꯑꯁꯤ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯕꯅꯤ꯫ ꯂꯣꯏꯅꯅ ꯅꯥꯒꯥ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟ ꯆꯥꯟꯗꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯔꯦꯂꯤ ꯑꯁꯤ ꯆꯥꯟꯗꯦꯜꯗ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯉꯔꯥꯡ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯆꯦꯔꯣꯜ ꯊꯣꯛꯇꯨꯅ ꯑꯊꯤꯡꯕ ꯊꯝꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯆꯩꯔꯛ ꯑꯁꯤꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯂꯣꯝꯗꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯀꯨꯀꯤꯁꯤꯡꯅ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯇꯝꯅ ꯔꯦꯂꯤ ꯆꯠꯅꯕ ꯊꯧꯔꯥꯡ ꯍꯣꯠꯅꯔꯛꯈꯤ꯫ ꯃꯗꯨꯗ ꯀꯥꯡꯄꯣꯛꯄꯤ ꯑꯃꯁꯨꯡ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀ ꯂꯣꯟꯅꯕ ꯁꯦꯅꯥꯄꯇꯤꯒꯤ ꯉꯝꯈꯩ ꯃꯅꯨꯡꯗ ꯅꯥꯒꯥꯁꯤꯡꯒꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯅ ꯍ꯭ꯌꯨꯃꯦꯟ ꯆꯦꯟ ꯁꯦꯝꯗꯨꯅ ꯔꯦꯂꯤ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯆꯪꯁꯤꯜꯂꯛꯇꯅꯕ ꯊꯤꯡꯈꯤ꯫ ꯑꯗꯨꯕꯨ ꯔꯦꯂꯤ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯔꯤꯕ ꯀꯨꯀꯤꯁꯤꯡ ꯑꯗꯨꯅ ꯅꯨꯡ ꯊꯣꯝꯖꯤꯜꯂꯛꯇꯨꯅ ꯅꯥꯒꯥꯁꯤꯡ ꯑꯗꯨꯕꯨ ꯇꯥꯟꯈꯥꯏꯈꯤ꯫ ꯃꯁꯤꯗ ꯃꯤꯑꯣꯏ ꯈꯔ ꯇꯨꯁꯤꯟꯅꯕꯗꯒꯤ ꯑꯁꯣꯛ ꯑꯄꯟ ꯅꯪꯕꯗꯒꯤ ꯅꯥꯒꯥ ꯑꯃꯗꯤ ꯀꯨꯀꯤꯁꯤꯡꯒꯤ ꯃꯔꯛꯇ ꯆꯥꯎꯅ ꯎꯪꯈꯠꯅꯕ ꯊꯣꯛꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯄꯨꯂꯤꯁꯅ ꯏꯔꯥꯡ ꯑꯗꯨ ꯂꯥꯛꯁꯤꯟꯍꯧꯗꯨꯅ ꯀꯥ ꯍꯦꯟꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯀꯗꯕꯗꯒꯤ ꯀꯟꯕ ꯉꯝꯍꯧꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯇꯦꯡꯅꯧꯄꯜꯗꯒꯤ ꯅꯥꯒꯥ ꯚꯤꯂꯦꯖꯇ SDSA ꯂꯨꯆꯤꯡꯕꯁꯤꯡ ꯑꯃꯁꯨꯡ ꯄꯥꯎꯃꯤꯁꯤꯡꯅ ꯏꯪꯅ ꯇꯞꯅ ꯍ꯭ꯌꯨꯃꯦꯟ ꯆꯦꯟ ꯁꯦꯝꯂꯤꯉꯩꯗ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯄꯔꯁꯣꯅꯦꯜꯁꯤꯡ ꯂꯩꯅ ꯔꯦꯂꯤ ꯌꯥꯎꯔꯛꯈꯤꯕ ꯀꯨꯀꯤꯁꯤꯡꯅ ꯈꯨꯠ ꯊꯥꯕ ꯍꯧꯔꯛꯈꯤꯕ ꯑꯃꯁꯨꯡ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ꯫ ꯅꯥꯒꯥ ꯇꯥꯕ ꯑꯦꯔꯤꯌꯥꯁꯤꯡꯗ ꯃꯥꯡꯖꯧꯅꯅ ꯔꯦꯂꯤꯅꯆꯤꯡꯕ ꯑꯃꯠꯇ ꯄꯥꯡꯊꯣꯛꯇꯅꯕ ꯑꯥꯄꯤꯜ ꯇꯧꯈ꯭ꯔꯕ ꯐꯥꯎꯕꯗ ꯉꯁꯤ ꯑꯁꯤꯒꯨꯝꯕ ꯀꯨꯀꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯁꯥꯗꯔ ꯍꯤꯜꯁꯀꯤ ꯈꯟꯅ ꯆꯩꯅꯕ ꯑꯃꯁꯨꯡ ꯈꯟꯅ ꯆꯩꯅꯕ ꯍꯧꯔꯛꯄ ꯑꯃꯁꯨꯡ ꯂꯨꯖꯗꯕ ꯊꯧꯑꯣꯡ ꯑꯁꯤ ꯌꯥꯕ ꯉꯝꯂꯣꯏ ꯑꯃꯁꯨꯡ ꯋꯥꯍꯪ ꯀꯌꯥ ꯍꯪꯅꯤꯡꯉꯥꯏ ꯑꯣꯏꯔꯤ꯫ ꯔꯦꯂꯤ ꯄꯥꯡꯊꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯥꯡꯖꯧꯅꯅ ꯑꯥꯄꯤꯜ ꯇꯧꯈ꯭ꯔꯕ ꯐꯥꯎꯕꯗ ꯔꯦꯂꯤ ꯅꯝꯗꯨꯅ ꯆꯠꯁꯤꯟꯕ ꯑꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯀꯔꯤꯅꯣ ꯍꯥꯏꯅ SDSAꯅ ꯍꯪꯂꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯊꯛꯇ "ꯋꯤ ꯗꯤꯃꯥꯟꯗ ꯀꯨꯀꯤꯂꯦꯟꯗ, ꯗꯤꯁ ꯏꯖ ꯑꯋꯥꯔ ꯔꯥꯏꯠ, ꯗꯤꯁ ꯏꯖ ꯑꯋꯥꯔ ꯂꯦꯟꯗ" ꯍꯥꯏꯅ ꯅꯥꯒꯥ ꯇꯥꯕ ꯂꯝꯗ ꯂꯥꯎꯔꯤꯕ ꯑꯁꯤ ꯀꯝꯗꯧꯅꯅꯣ ꯍꯪꯂꯤ꯫ ꯂꯣꯏꯅꯅ ꯃꯁꯤ ꯅꯥꯒꯥꯁꯤꯡꯕꯨ ꯈꯠꯅꯕ ꯍꯧꯕꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯃꯃꯥꯡꯒꯤ ꯂꯩꯉꯥꯛꯅ ꯅꯥꯒꯥ ꯑꯦꯔꯤꯌꯥꯁꯤꯡ ꯀꯥꯡꯄꯣꯛꯄꯤꯗ ꯍꯥꯞꯆꯤꯜꯂꯝꯕ ꯑꯁꯤ ꯌꯥꯕ ꯉꯝꯂꯣꯏ ꯑꯃꯁꯨꯡ ꯃꯗꯨ ꯍꯟꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅ UNCꯅ ꯗꯤꯃꯥꯟꯗ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ KSO ꯁꯥꯗꯔ ꯍꯤꯜꯁꯅ ꯄꯤꯁ ꯔꯦꯂꯤꯅꯆꯤꯡꯕ ꯅꯥꯒꯥꯒꯤ ꯉꯝꯈꯩ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯒ ꯇꯣꯈꯥꯏꯕ ꯂꯩꯉꯥꯛ ꯅꯠꯇ꯭ꯔꯒ ꯀꯨꯀꯤꯂꯦꯟꯗ ꯇꯥꯜꯂꯛꯄ ꯑꯁꯤ ꯌꯥꯕ ꯉꯝꯗꯦ꯫ ꯉꯁꯤ ꯇꯨꯝꯅꯧꯄꯣꯛꯄꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯥ ꯇꯥꯅ ꯊꯣꯔꯛꯄ ꯊꯧꯗꯣꯛꯁꯤꯡꯒꯤ ꯇꯦꯛꯆꯥꯛ KSOꯒꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯌꯥꯎꯈꯤꯕꯁꯤꯡꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯅ ꯄꯜꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯆꯨꯔꯆꯥꯟꯄꯨꯔꯗ ꯀꯨꯀꯤꯁꯤꯡꯒ ꯄꯥꯏꯇꯦꯁꯤꯡꯒ ꯇꯣꯈꯥꯏ ꯔꯦꯂꯤ ꯆꯠꯅꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟꯗ ꯃꯔꯥꯜ ꯀꯌꯥꯃꯔꯨꯝ ꯊꯥꯡꯖꯤꯜꯂꯒ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯦꯖꯤꯁꯂꯦꯆꯔ ꯂꯩꯕ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯃ ꯁꯦꯝꯅꯅꯕꯒꯤ ꯈꯣꯡꯊꯥꯡꯐꯝ ꯂꯧꯕ ꯑꯣꯏꯅ ꯉꯁꯤ ꯆꯨꯔꯆꯥꯟꯄꯨꯔꯗ
ꯀꯨꯀꯤ ꯑꯃꯗꯤ ꯄꯥꯏꯇꯦ ꯐꯨꯔꯨꯞꯁꯤꯡ ꯇꯣꯈꯥꯏ ꯇꯥꯟꯅꯔꯛꯇꯨꯅ ꯇꯣꯉꯥꯟꯅ ꯔꯦꯂꯤ ꯆꯠꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯀꯨꯀꯤꯁꯤꯡꯒꯤ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡꯅ ꯁꯤꯟꯗꯨꯅ ꯉꯁꯤ ꯆꯠꯈꯤꯕ ꯄꯤꯁ ꯔꯦꯂꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯝꯕꯤꯗ ꯂꯥꯛꯄ ꯒꯥꯔꯤ ꯀꯌꯥꯃꯔꯨꯝ ꯈꯣꯡꯂꯣꯏꯁꯤꯡꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯦ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯗꯨꯀꯥꯟ ꯍꯥꯡꯂꯝꯕꯁꯤꯡ ꯊꯣꯡ ꯂꯣꯟꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯈꯠꯅ ꯆꯩꯅꯕꯒꯤ ꯊꯧꯗꯣꯛ ꯀꯌꯥꯃꯔꯨꯝ ꯊꯣꯛꯈ꯭ꯔꯦ꯫ ꯖꯣꯏꯟꯠ ꯁ꯭ꯇꯨꯗꯦꯟꯠꯁ ꯕꯣꯗꯤꯅ ꯁꯤꯟꯗꯨꯅ ꯉꯁꯤ ꯆꯪꯁꯤꯟꯈꯤꯕ ꯈꯣꯡꯖꯪ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯗ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃꯁꯨ ꯄꯤꯁꯤꯟꯈ꯭ꯔꯦ꯫ ꯖꯣꯏꯟꯠ ꯁ꯭ꯇꯨꯗꯦꯟꯠꯁ ꯕꯣꯗꯤ ꯑꯁꯤꯒꯤ ꯀꯟꯚꯦꯅꯔ ꯅꯤꯡꯖꯥꯡꯂꯤꯌꯥꯡ ꯑꯃꯁꯨꯡ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯃꯨꯑꯦꯜ ꯈꯨꯠꯌꯦꯛ ꯄꯤꯗꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯐꯤꯁꯀꯤ ꯈꯨꯠꯊꯥꯡꯗ ꯄꯤꯁꯤꯟꯈꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯍꯥꯏ ꯍꯟꯗꯛ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯑꯣꯗꯤꯑꯣ ꯑꯗꯨ ꯍꯥꯟꯅꯗꯒꯤ ꯆꯃꯝꯅꯗꯨꯅ ꯂꯩꯔꯝꯕ ꯋꯥꯐꯝ ꯀꯌꯥꯃꯔꯨꯝ ꯀꯣꯛꯍꯜꯂꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯗ ꯖꯧꯃꯤ, ꯀꯨꯀꯤ ꯑꯃꯁꯨꯡ ꯃꯥꯔ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏ 153 ꯂꯩꯈꯤꯗ꯭ꯔꯦ꯫ ꯆꯔꯆ ꯑꯃꯗꯤ ꯀ꯭ꯋꯥꯇꯔ 358 ꯃꯩ ꯊꯥꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯌꯨꯝ 4,550 ꯍꯦꯟꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯗꯨꯅ ꯃꯤꯑꯣꯏ 95,000ꯒꯤ ꯃꯊꯛꯇ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯍꯟꯗꯛꯇ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈꯤꯕ ꯑꯣꯗꯤꯑꯣ ꯀ꯭ꯂꯤꯞꯄꯤꯡ ꯑꯗꯨꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯁꯥꯃꯛꯅ ꯏꯔꯥꯡ ꯑꯁꯤ ꯍꯧꯕꯗꯒꯤ ꯌꯥꯎꯕꯒꯤ ꯋꯥꯐꯝ ꯃꯌꯦꯛ ꯁꯦꯡꯅ ꯐꯣꯡꯗꯣꯔꯛꯂꯕꯅꯤ꯫ ꯂꯣꯏꯅꯅ ꯃꯐꯤ ꯊꯣꯡꯍꯟꯗꯅ ꯆꯠꯍꯟꯈꯤꯕꯤ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯐꯖꯗꯕ ꯋꯥꯐꯝ ꯀꯌꯥꯃꯔꯨꯝ ꯊꯝꯈꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯕ ꯃꯔꯝꯅ ꯚꯥꯏꯔꯦꯜ ꯑꯣꯏꯔꯤꯕ ꯑꯣꯗꯤꯑꯣ ꯀ꯭ꯂꯤꯞꯄꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯀꯨꯞꯅ ꯊꯤꯖꯤꯟꯕꯤꯗꯨꯅ ꯁꯤꯑꯦꯝꯒꯤ ꯃꯊꯛꯇ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯌꯨ꯫ ꯂꯣꯏꯅꯅ ꯃꯍꯥꯛꯄꯨ ꯀ꯭ꯔꯤꯃꯤꯅꯦꯜ ꯄ꯭ꯔꯣꯁꯤꯗ꯭ꯌꯨꯑꯣꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯪꯐꯝ ꯊꯣꯛꯄ ꯆꯩꯔꯥꯛ ꯐꯪꯍꯟꯒꯗꯕꯅꯤ꯫ ꯃꯈꯥ ꯇꯥꯅ ꯀꯨꯀꯤꯁꯤꯡꯗ ꯃꯤꯑꯣꯠ ꯃꯤꯅꯩ ꯆꯠꯊꯕ ꯊꯤꯡꯅꯕꯒꯤꯗꯃꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄ꯭ꯔꯣꯇꯣꯀꯣꯜꯗ ꯑꯍꯣꯡꯕ ꯊꯝꯕꯤꯗꯨꯅ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯄꯨꯟꯁꯤ ꯀꯟꯅꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄꯤꯌꯨ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝ ꯀꯌꯥꯃꯔꯨꯝ ꯑꯁꯤ ꯂꯩꯔꯕ ꯃꯔꯝꯅ ꯀꯨꯀꯤꯁꯤꯡꯅ ꯃꯩꯇꯩꯁꯤꯡꯒ ꯍꯟꯖꯤꯟꯅꯗꯨꯅ ꯂꯩꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯂꯔꯣꯏ꯫ ꯍꯟꯗꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯇꯣꯉꯥꯟꯕ ꯂꯨꯞ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯐꯥꯎꯕ ꯌꯥꯎꯁꯤꯟꯗꯨꯅ ꯀꯨꯀꯤꯁꯤꯡꯕꯨ ꯃꯨꯊꯠꯅꯕ ꯍꯣꯠꯅꯔꯦ ꯍꯥꯏꯕꯁꯤ ꯌꯥꯝꯅꯃꯛ ꯃꯌꯦꯛ ꯁꯦꯡꯂꯕꯅꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯅ ꯃꯤꯄꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯍꯜꯂꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯑꯃꯔꯣꯝꯗ ꯖꯣꯏꯟꯠ ꯁ꯭ꯇꯨꯗꯦꯟꯠꯁ ꯕꯣꯗꯤ ꯑꯁꯤꯒꯤ ꯀꯟꯚꯦꯅꯔ ꯅꯤꯡꯖꯥꯡꯂꯤꯌꯥꯡ ꯇꯣꯟꯁꯤꯡꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯉꯁꯤ ꯆꯠꯈꯤꯕ ꯈꯣꯡꯆꯠ ꯑꯗꯨꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝꯒꯤ ꯁꯔꯨꯛ ꯌꯥꯕ ꯊꯣꯔꯛꯄ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯈꯣꯡꯆꯠ ꯑꯗꯨꯗ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯃꯊꯣꯡ ꯍꯨꯛꯇꯕ ꯊꯧꯑꯣꯡ ꯑꯃꯗꯤ ꯁꯦꯟꯇꯔꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤꯕ ꯀꯌꯥ ꯑꯁꯤꯒꯤ ꯃꯊꯛꯇ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯑꯃ ꯄꯤꯕ ꯉꯝꯂꯦ ꯍꯥꯏꯅ ꯂꯧꯏ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯏꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯖꯤꯅꯣꯁꯥꯏꯗꯅꯤ ꯍꯥꯏꯅ ꯔꯦꯂꯤ ꯆꯠꯄꯗ ꯊꯤꯡꯗ꯭ꯔꯤꯕꯁꯤ ꯂꯩꯉꯥꯛꯅ ꯌꯥꯖꯔꯦ ꯇꯥꯛꯂꯤꯕ꯭ꯔꯥ? ꯑꯥꯔ.ꯄꯤ.ꯑꯥꯏ. ꯀꯨꯀꯤ ꯖꯣꯁꯤꯡꯅ ꯃꯈꯣꯏꯕꯨ ꯂꯩꯉꯥꯛ ꯑꯁꯤꯅ ꯏꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯖꯤꯅꯣꯁꯥꯏꯗ ꯆꯠꯊꯔꯦ ꯍꯥꯏꯗꯨꯅ ꯃꯁꯤꯒꯤ ꯃꯥꯌꯣꯛꯇ ꯅꯦꯁꯅꯦꯜ ꯋꯥꯏꯗ ꯔꯦꯂꯤ ꯍꯥꯏꯅ ꯃꯤꯡ ꯊꯣꯟꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯗ ꯂꯩꯉꯥꯛ ꯑꯁꯤꯅ ꯑꯊꯤꯡꯕ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤꯕꯁꯤ ꯖꯦꯅꯣꯁꯥꯏꯗꯀꯤ ꯋꯥꯐꯝ ꯑꯁꯤ ꯂꯩꯉꯥꯛ ꯃꯁꯥꯅ ꯌꯥꯖꯔꯦ ꯇꯥꯛꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯑꯥꯔ.ꯄꯤ.ꯑꯥꯏ. ꯑꯊꯋꯥꯂꯦ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯍꯦꯁꯣꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯖꯟꯇꯔ ꯃꯟꯇꯔꯗ ꯀꯨꯀꯤꯁꯤꯡꯅ ꯆꯠꯊꯈꯤꯕ ꯄ꯭ꯔꯣꯇꯦꯁꯠ ꯔꯦꯂꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯩꯁꯥꯝꯄꯥꯠꯇ ꯂꯩꯕ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯍꯦꯁꯣꯔ ꯊꯧꯅꯥꯎꯖꯝꯅ ꯍꯥꯏ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯑꯃ, ꯂꯩꯉꯥꯛ ꯑꯃ ꯑꯃꯁꯨꯡ ꯐꯨꯔꯨꯞ ꯑꯃꯗ ꯑꯇꯝꯅꯅ ꯃꯤꯡꯆꯠ ꯊꯤꯍꯟꯕ ꯀꯨꯀꯤꯁꯤꯡꯅ ꯉꯁꯤ ꯆꯠꯊꯈꯤꯕ ꯄ꯭ꯔꯣꯇꯦꯁꯠ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯋꯥꯡꯃꯗꯅꯤ꯫ ꯀꯨꯀꯤꯁꯤꯡꯒꯤ ꯕꯣꯗꯤꯁꯤꯡꯗ ꯀꯅꯥ ꯂꯩꯕꯅꯣ? ꯃꯈꯣꯏ ꯏꯔꯥꯡ ꯑꯁꯤ ꯊꯣꯛꯍꯟꯅꯕ ꯀꯅꯥꯒꯤ ꯈꯨꯠ ꯌꯥꯎꯕꯅꯣ? ꯊꯤꯒꯠꯄ ꯇꯉꯥꯏ ꯐꯗꯦ꯫ ꯉꯁꯤ ꯀꯨꯀꯤꯁꯤꯡꯅ ꯄꯥꯡꯊꯣꯛꯂꯤꯕ ꯄ꯭ꯔꯣꯇꯦꯁꯠ ꯑꯁꯤꯒꯤ ꯃꯣꯇꯤꯕ ꯃꯤꯌꯥꯝꯅ ꯂꯣꯏꯅ ꯈꯪꯅꯕ ꯉꯥꯛꯇꯅꯤ꯫ ꯄ꯭ꯔꯣꯇꯦꯁꯠ ꯑꯁꯤꯗ ꯏꯟꯗꯤꯌꯥꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯋꯥꯡꯃꯗ ꯁ꯭ꯇꯦꯠ ꯑꯃ, ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃꯗ ꯑꯇꯝꯅꯅ ꯇꯥꯔꯒꯦꯠ ꯇꯧꯕꯇ ꯅꯠꯇꯅ ꯑꯀꯟꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥꯃꯔꯨꯝꯁꯨ ꯁꯤꯖꯤꯟꯅꯔꯤ꯫ ꯁꯤ.ꯑꯦꯝ. ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯁꯤ ꯏꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯖꯤꯅꯣꯁꯥꯏꯗ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯁꯤꯖꯤꯟꯅꯔꯛꯂꯤꯕ ꯑꯁꯤꯗ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯁꯥꯅ ꯌꯥꯖꯔꯕ꯭ꯔꯥ ꯍꯥꯏꯅ ꯋꯥꯍꯪ ꯇꯧꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯉꯁꯤꯒꯤ ꯄ꯭ꯔꯣꯇꯦꯁꯠ ꯑꯗꯨ ꯑꯁꯨꯝꯅ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯕ ꯈꯪꯗꯕꯗꯒꯤ ꯑꯥꯔ.ꯄꯤ.ꯑꯥꯏ. ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯌꯨꯅꯤꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯗꯤꯜꯂꯤꯒꯤ ꯁꯟꯁꯗ ꯃꯥꯔꯒ ꯀꯟꯅꯥꯎꯠ ꯄ꯭ꯂꯦꯁꯇ ꯂꯩꯕ ꯁꯟꯁꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄ꯭ꯔꯣꯇꯦꯁꯠ ꯑꯁꯤ ꯇꯧꯍꯟꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃ ꯄꯤꯁꯤꯟꯈꯤ꯫ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯃꯍꯥꯛꯅ ꯃꯁꯥꯃꯛ ꯗꯦꯜꯂꯤ ꯄꯨꯂꯤꯁꯀꯤ
ADGPꯗ ꯃꯣꯕꯥꯏꯜ ꯐꯣꯟꯒꯤ ꯈꯨꯠꯊꯥꯡꯗ ꯍꯪꯕ ꯃꯇꯝꯗ ꯄ꯭ꯔꯣꯇꯦꯁ ꯑꯁꯤꯒꯤ ꯄꯔꯃꯤꯁꯟ ꯄꯤꯈꯤꯗꯦ, ꯄ꯭ꯔꯣꯇꯦꯁ ꯑꯗꯨ ꯇꯧꯔꯔꯣꯏ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯔꯛꯈꯤ꯫ ꯑꯊꯤꯡꯕ ꯊꯝꯂꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯂꯩꯅ ꯂꯩꯅ ꯈꯣꯡꯖꯪ ꯆꯠꯊꯍꯟꯈꯤꯕ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯑꯃꯗꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯒꯤ ꯈꯨꯠꯊꯥꯡ ꯌꯥꯎꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯃꯛ ꯃꯄꯥꯟ ꯊꯣꯛꯂꯛꯂꯦ꯫ ꯑꯌꯥꯕ ꯄꯤꯕꯗ ꯆꯦꯟꯅꯔꯤꯕꯁꯤꯡ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯈꯨꯜ ꯉꯥꯛꯄꯁꯤꯡꯗꯒꯤ ꯈꯨꯠꯂꯥꯏ ꯐꯥꯒꯠꯄ ꯌꯥꯔꯣꯏ, ꯑꯋꯥꯕ ꯅꯪꯂꯤꯉꯩꯁꯤꯗ ꯁꯤꯟꯊꯥ ꯂꯦꯞꯂꯣꯏꯁꯤ ꯀꯣꯀꯣꯃꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯇꯝ ꯁꯥꯡꯅ ꯑꯋꯥ ꯆꯩꯊꯦꯡ ꯅꯪꯂꯤꯉꯩ ꯆꯩꯔꯛꯇ ꯁꯤꯟꯊꯥ ꯂꯦꯞꯄ ꯕꯟ ꯕ꯭ꯂꯣꯀꯦꯠ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯂꯩꯉꯥꯛꯅ ꯈꯨꯜ ꯉꯥꯛꯄꯁꯤꯡꯗꯒꯤ ꯈꯨꯠꯂꯥꯏ ꯐꯥꯒꯠꯄꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ ꯍꯥꯏꯅ ꯀꯣꯀꯣꯃꯤ ꯋꯨꯃꯦꯟꯁ ꯋꯤꯡꯒꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯋꯥꯏ ꯂꯩꯔꯤꯛꯂꯩꯃꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯝꯐꯦꯜꯗ ꯂꯩꯕ ꯀꯣꯀꯣꯃꯤꯒꯤ ꯑꯣꯐꯤꯁꯇ ꯉꯁꯤ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯋꯥꯏ ꯂꯩꯔꯤꯛꯂꯩꯃꯅ ꯍꯥꯏ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯨꯔꯕ ꯐꯤꯚꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯁꯤꯟꯊꯥ ꯂꯦꯞꯇꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯁꯤ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯏꯔꯥꯡ ꯑꯁꯤꯗ ꯅꯤꯡꯕ ꯊꯨꯡꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯔꯩꯕꯥꯛ ꯃꯄꯨꯔꯨꯞ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯆꯣꯡꯊꯣꯔꯛꯂꯤꯕ ꯏꯔꯩꯆꯥꯁꯤꯡꯗꯒꯤ ꯈꯨꯠꯂꯥꯏ ꯐꯥꯕꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯂꯩꯉꯥꯛꯅ ꯈꯨꯟ ꯉꯥꯛꯂꯤꯕ ꯈꯨꯟꯖꯥꯁꯤꯡꯗꯒꯤ ꯏꯆꯥꯁꯤꯡꯗꯒꯤ ꯈꯨꯠꯂꯥꯏ ꯐꯥꯒꯦ ꯍꯥꯏꯔꯕꯗꯤ ꯃꯤꯌꯥꯝꯕꯨ ꯉꯥꯛ ꯁꯦꯟꯒꯅꯤ ꯍꯥꯏꯕꯒꯤ ꯇꯥꯡꯗꯥꯡꯕ ꯑꯁꯦꯡꯕ ꯑꯃ ꯍꯥꯟꯅ ꯈꯪꯍꯟꯐꯝ ꯊꯣꯛꯏ ꯍꯥꯏꯈꯤ꯫ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯑꯇꯝꯅꯅ ꯃꯩꯇꯩ ꯐꯨꯔꯨꯞꯇ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤ ꯊꯥꯗꯣꯛꯎ, ꯐꯥꯒꯠꯈꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯄꯤꯊꯣꯔꯛꯎ꯫ ꯈꯨꯟ ꯉꯥꯛꯂꯤꯕ ꯏꯆꯥꯁꯤꯡꯅ ꯃꯥꯡ ꯊꯥꯅ ꯆꯣꯡꯊꯣꯛꯂꯝꯕꯒꯤ ꯐꯤꯚꯝ ꯑꯁꯤꯗ ꯂꯩꯕ ꯉꯝꯂꯤꯕꯅꯤ꯫ ꯈꯨꯠꯂꯥꯏ ꯂꯧꯈꯠꯈ꯭ꯔꯕ ꯃꯤꯆꯝ ꯃꯤꯌꯥꯝ ꯀꯟꯅꯥꯅ ꯀꯟꯒꯅꯤ꯫ ꯅꯝꯗꯨꯅ ꯈꯨꯜ ꯉꯥꯛꯄ ꯏꯆꯥꯁꯤꯡꯒꯤ ꯈꯨꯠꯂꯥꯏ ꯐꯥꯒꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯂꯕꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯣꯏ, ꯏꯆꯥꯁꯤꯡꯒꯤꯗꯃꯛ ꯃꯥꯡ ꯊꯥꯅ ꯆꯣꯡꯊꯣꯔꯛꯀꯅꯤ꯫ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯠꯊꯔꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯅꯨꯡꯆꯟꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤ ꯀꯔꯤꯅꯣ? ꯃꯅꯤꯄꯨꯔꯕꯨ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯀꯨꯀꯤꯁꯤꯡꯗꯅ ꯈꯨꯠꯂꯥꯏ ꯐꯥꯕꯒꯤ ꯊꯕꯛ ꯑꯃꯠꯇ ꯆꯠꯊꯗꯦ꯫ ꯇꯝꯄꯥꯛꯇꯅ ꯈꯨꯠꯂꯥꯏ ꯐꯥꯒꯠꯄꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ? ꯈꯨꯠꯂꯥꯏ पाइदुना कातु कारन तौबसिंग ओइनदि फागतपदा करिसु अकाइबा लैते। लान असिना हेक लोइबगा ममासिंगना खंगना खुलाइसिंग अदु सरकारदा पिरक्कनी हाइखी। मखा तारकपा पाउदा फिभम थीना फुगरी थोकलगा जिरीबाम डिस्ट्रिक्ट हॉस्पिटलदा पुरकपा अंगांग अहुमगी सैंपल टेस्ट तौनबा गुवाहाटीदा थाखरे। जिरीबाम डिस्ट्रिक्ट हॉस्पिटलदा फिभम थीना फुगरी थोकलगा लायेंगनबा पुरखिबा अंगांग अहुमगी सैंपल लौरबा मतुंगदा गुवाहाटीदा लैबा रिफरल लेबोरेटरी अमदी स्टेट टेस्ट तौनबगीदमक थारगनी। ngasi फाउबदा हौजिक फाउबदा मणिपुरदा मंकी फॉक्स नि कन्फर्म तौरबा केस अमता लैत्रि। मियामना मिपाई बिगनो अमसुंग असेंगबा खंद्रिङैदा लाना पाउ संदोकपिगनो हाइना हेल्थ मिनिस्टर डॉक्टर सापम रंजनना फोंदोक्रे। मणिपुरगी डिस्ट्रिक्ट हॉस्पिटलदा उनसादा फुरी थोकपा अंगांग अहुम ngarang nungthil layengba lakiba मदुगी मतुंग इन्ना इंटीग्रेटेड डिजीज सर्विसेस प्रोग्राम की स्टेट सर्विलेंस यूनिट की स्टेट सर्विलेंस ऑफिसर डॉक्टर एस गोपालना ऑफिसदा मेमोरेंडम अमा थोक्तुना जिरीबाम डिस्ट्रिक्ट हॉस्पिटल पुगलकिबा फुरी थोकलबा अंगांगसिंग अदुगी लायोंग कुपना येंगसिलबा मतुंगदा सेप्टेम्बर अमा फाउबगी मनुंगदा मरिक चुंबा रिपोर्ट अमा पिखलकनबा जिरीबामगी डिस्ट्रिक्ट सर्विलेंस टीमदा खंगनखी। मरक असिदा चीफ मेडिकल ऑफिसर जिरीबामदा डॉक्टर ई ओकेंद्रो सिंहाना डायरेक्टर हेल्थ सर्विसेस दा पिरकपा अंगांगसिंग अदुगी समलपा वारोल अमदा जिरीबाम डिस्ट्रिक्ट हॉस्पिटल अंगांग अहुम अदु ngarang nungthil pung 3:40 रोम ताबा मतमदा पुरखिबनी। अंगांग अहुम अदुगी मनुंगदा अनीदी असमगी बदरपुरदगिनी। मखोय अनीगी मनुंगदा अमना था मपल खक्ता ngairiba nupa machani aduga amana chahi 3 suraba nupa machani। मखोय अनि असि मचिन मौपानी। मखोय नुमित 8 नि रोमगी ममांगदगी लायोंग उथोकचरखिबनी। अतोपा अंगांग अदुना जिरीबामगी अगलापुर एरियादगिनी। अंगांग असिना नुमित 4 नि रोमगी ममांगदगी लायोंग उथोकपा हौरखिबनी। मसागी चाही अमा था 3 सुरे। अंगांग अहुम असिदा उतलिबा लायोंग असि चिकन पॉक्स नत्रगा वायरस न थोकहनबा अनाबसिंग ओइरंबा याय। अंगांगसिंग अदु युमदा नुमित 10 नि तोखाइना थमनबा पाउताक पीखरे। IDSP जिरीबामगी टीमना कंटेक्ट
ꯇ꯭ꯔꯦꯆꯤꯡ ꯑꯃꯁꯨꯡ ꯁꯔꯚꯤꯂꯦꯟꯁꯀꯤ ꯊꯕꯛꯁꯤꯡ ꯆꯠꯊꯕ ꯍꯧꯔꯦ ꯍꯥꯏꯅ ꯄꯜꯂꯤ꯫ ꯑꯃꯔꯣꯝꯗ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯛꯈꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯐꯣꯇꯣꯒ ꯂꯣꯏꯅꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯃꯅꯤꯄꯨꯔꯗ ꯃꯪꯀꯤ ꯄꯣꯛꯁ ꯁꯟꯗꯣꯔꯛꯂꯦ ꯍꯥꯏꯅ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈꯤꯕ ꯑꯗꯨ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯑꯔꯥꯟꯕ ꯋꯥꯐꯝꯅꯤ ꯍꯥꯏꯅ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔ ꯗꯥꯛꯇꯔ ꯁꯥꯐꯝ ꯔꯟꯖꯟꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯒ ꯇꯦꯂꯤꯐꯣꯟꯒꯤ ꯈꯨꯠꯊꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯁꯦꯝꯄꯜꯁꯤꯡ ꯂꯧꯔꯦ, ꯁꯦꯝꯄꯜꯁꯤꯡ ꯑꯗꯨ ꯒꯧꯍꯥꯇꯤꯗ ꯂꯩꯕ ꯔꯤꯐꯔꯦꯜ ꯂꯦꯕꯣꯔꯦꯇꯔꯤꯗ ꯊꯥꯔꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯅꯥꯔꯤꯕ ꯑꯗꯨ ꯀꯔꯤ ꯂꯩꯅꯥꯅꯣ, ꯀꯔꯤꯅ ꯊꯣꯛꯍꯟꯕꯅꯣ ꯍꯥꯏꯕꯗꯨ ꯆꯞ ꯆꯥꯅ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯔꯛ ꯑꯁꯤꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯐꯨꯔꯤ ꯊꯣꯛꯂꯛꯂꯤꯕ ꯑꯗꯨꯒꯤ ꯃꯍꯤ ꯃꯆꯨꯝ ꯑꯗꯨ ꯂꯧꯅꯒꯟꯕ ꯑꯣꯏꯔꯝꯕ ꯇꯥꯔꯕꯗꯤ ꯑꯇꯣꯞꯄꯗ ꯁꯟꯗꯣꯔꯛꯄ ꯊꯤꯡꯅꯕ ꯃꯈꯣꯏꯕꯨ ꯇꯣꯉꯥꯟꯕ ꯑꯥꯏꯁꯣꯂꯦꯁꯟ ꯇꯧꯔꯒ ꯊꯝꯅꯕ ꯈꯪꯍꯟꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯗ ꯃꯪꯀꯤ ꯄꯣꯛꯁꯀꯤ ꯀꯟꯐꯥꯔꯝ ꯇꯧꯔꯕ ꯀꯦꯁ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯑꯁꯦꯡꯕ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯃꯤꯑꯣꯏ ꯈꯔꯅ ꯃꯅꯤꯄꯨꯔꯗ ꯃꯪꯀꯤ ꯄꯣꯛꯁ ꯂꯥꯏꯆꯠ ꯁꯟꯗꯣꯔꯛꯂꯦ ꯍꯥꯏꯅ ꯊꯥꯒꯠꯂꯤꯕ ꯑꯁꯤ ꯇꯧꯕꯤꯒꯅꯨ꯫ ꯑꯆꯨꯝꯕ ꯑꯃ ꯈꯪꯗꯅ ꯃꯤꯄꯥꯏꯕ ꯐꯥꯎꯍꯟꯕ ꯌꯥꯕ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨ ꯆꯠꯊꯕꯤꯒꯅꯨ ꯍꯥꯏꯅ ꯃꯤꯌꯥꯝꯗ ꯑꯥꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯁꯤ.ꯑꯦꯝ.ꯍꯩꯆ.ꯇꯤ ꯆꯠꯅꯍꯟꯈꯤꯗꯕ ꯌꯥꯅꯤꯡꯗꯦ ꯀꯪꯒ꯭ꯔꯦꯁ꯫ ꯍꯟꯗꯛ ꯐꯝꯈꯤꯕ ꯁ꯭ꯇꯦꯠ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝꯅ ꯁꯦꯞꯇꯦꯝꯕꯔ 23ꯗꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯍꯛꯁꯦꯜꯒꯤ ꯇꯦꯡꯕꯥꯡ ꯁꯤ.ꯑꯦꯝ.ꯍꯩꯆ.ꯇꯤ ꯑꯁꯤ ꯆꯠꯅꯔꯔꯣꯏ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯈꯤꯕ ꯑꯗꯨ ꯌꯥꯅꯤꯡꯗꯦ꯫ ꯑꯍꯦꯟꯕ ꯍꯦꯜꯊ ꯄꯦꯀꯦꯖ ꯂꯧꯊꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯑꯦꯝ.ꯄꯤ.ꯁꯤ.ꯁꯤꯒꯤ ꯁꯦꯅꯤꯌꯔ ꯁ꯭ꯄꯣꯛꯁꯄꯔꯁꯟ ꯅꯤꯉꯣꯝꯕꯝ ꯚꯣꯄꯦꯟꯗ꯭ꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯀꯣꯡꯒ꯭ꯔꯦꯁ ꯚꯕꯟꯗ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯍꯥꯟꯅ ꯆꯠꯅꯔꯝꯕ ꯁꯤ.ꯑꯦꯝ.ꯍꯩꯆ.ꯇꯤ ꯑꯁꯤ ꯆꯠꯅꯍꯜꯂꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯁꯤ ꯂꯥꯏꯕꯛꯊꯤꯕꯅꯤ꯫ ꯕꯤ.ꯖꯦ.ꯄꯤ. ꯂꯩꯉꯥꯛ ꯂꯥꯛꯄꯗꯒꯤ ꯁꯤ.ꯑꯦꯝ.ꯍꯩꯆ.ꯇꯤ ꯑꯁꯤ ꯆꯠꯅꯕ ꯍꯧꯔꯛꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯌꯥꯝꯅ ꯋꯥꯅꯔꯕ ꯃꯅꯤꯄꯨꯔꯒꯤ ꯐꯤꯚꯝ ꯑꯁꯤꯗ ꯈꯣꯡꯐꯝ ꯑꯁꯤ ꯍꯥꯡꯗꯣꯛꯍꯟꯅꯤꯡꯉꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯂꯝ ꯑꯁꯤꯗꯗꯤ ꯅꯤꯡꯊꯤꯅ ꯌꯦꯡꯁꯤꯟꯗꯨꯅ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯂꯥꯌꯦꯡꯕ ꯉꯝꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ꯫ ꯆꯥꯛꯊꯣꯡ ꯒ꯭ꯌꯥꯁ, ꯆꯦꯡ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯀꯌꯥ ꯃꯔꯛꯁꯤꯗ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝꯒꯤ ꯋꯥꯔꯦꯞꯁꯤꯅ ꯃꯤꯌꯥꯝꯗ ꯍꯦꯟꯅ ꯑꯋꯥꯕ ꯄꯤꯒꯅꯤ꯫ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯕꯨ ꯀꯟꯒꯦ ꯍꯥꯏꯔꯕꯗꯤ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯐꯤꯚꯝ ꯑꯁꯤ ꯐꯒꯠꯍꯟꯕ ꯆꯪꯏ꯫ ꯑꯍꯦꯟꯕ ꯍꯦꯜꯊ ꯄꯦꯀꯦꯖ ꯐꯥꯎꯕ ꯂꯧꯊꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯐꯝ ꯊꯣꯛꯏ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯃꯇꯝ ꯁꯥꯡꯅ ꯁꯪꯒꯣꯝ ꯄꯨꯊꯣꯛꯇꯨꯅ ꯂꯥꯛꯂꯤꯕ ꯃꯅꯤꯄꯨꯔꯒꯤ ꯃꯤꯜꯛ ꯄ꯭ꯔꯗ꯭ꯌꯨꯁꯔ ꯀꯣꯑꯣꯄꯔꯦꯇꯤꯚ ꯁꯣꯁꯥꯏꯇꯤ ꯂꯤꯃꯤꯇꯦꯗ ꯑꯁꯤꯒꯤ ꯃꯦꯅꯦꯖꯃꯦꯟꯠ ꯌꯥꯎꯅ ꯅꯦꯁꯅꯦꯜ ꯗꯥꯏꯔꯤ ꯕꯣꯔꯗꯇ ꯁꯤꯖꯤꯟꯅꯔꯒꯅꯤ ꯍꯥꯏꯈꯤꯕ ꯑꯁꯤꯁꯨ ꯃꯇꯧ ꯀꯔꯝꯅꯅꯣ? ꯃꯅꯤꯄꯨꯔꯒꯤ ꯃꯤꯑꯣꯏ ꯂꯥꯈ 30 ꯔꯣꯝ ꯂꯩꯕ ꯃꯤꯁꯤꯡ ꯑꯁꯤ ꯐꯥꯎꯕ ꯕꯤ.ꯖꯦ.ꯄꯤ. ꯂꯩꯉꯥꯛ ꯂꯥꯛꯄꯗꯒꯤ ꯁꯟꯒꯤ ꯁꯪꯒꯣꯝ ꯅꯤꯡꯊꯤꯅ ꯄꯤꯊꯛꯄ ꯉꯝꯗ꯭ꯔꯦ꯫ ꯁꯟꯒꯤ ꯁꯪꯒꯣꯝ ꯄꯨꯊꯣꯛꯇꯨꯅ ꯃꯅꯤꯄꯨꯔꯒꯤ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯚꯝꯗꯁꯨ ꯀꯥꯟꯅꯕ ꯄꯤꯕ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯃꯦꯅꯦꯖꯃꯦꯟꯠꯀꯤ ꯁꯔꯨꯛ ꯌꯥꯎꯕ ꯐꯥꯎꯕ ꯌꯥꯎꯅ ꯑꯦꯟꯇ꯭ꯔꯥꯁ ꯇꯧꯕ ꯑꯁꯤ ꯑꯦꯛꯇꯁꯨ ꯌꯥꯎꯗꯦ꯫ ꯁ꯭ꯇꯦꯠꯀꯤ ꯀꯣꯑꯣꯄꯔꯦꯇꯤꯚꯁꯤꯡ ꯑꯁꯤ ꯇꯦꯛꯁ ꯈꯛꯇꯗ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯂꯩꯔꯤ, ꯂꯣꯏꯅꯅ ꯁ꯭ꯇꯦꯠꯀꯤ ꯂꯤꯁꯇꯁꯨ ꯌꯥꯎꯔꯤꯕꯅꯤ ꯍꯥꯏꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯃꯤꯖꯣꯔꯥꯝꯗ ꯈꯨꯠꯂꯥꯏ ꯐꯥꯕꯒ ꯃꯔꯤ ꯂꯩꯅꯅ ꯑꯦꯟ.ꯑꯥꯏ.ꯑꯦ.ꯅ ꯆꯥꯔꯖꯁꯤꯠ ꯊꯥꯒꯠꯈ꯭ꯔꯦ꯫ ꯃꯤꯖꯣꯔꯥꯝꯒꯤ ꯑꯥꯏꯖꯣꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯀꯨꯂꯤꯀꯣꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯀꯦꯜꯁꯤ ꯚꯤꯂꯦꯖꯗꯒꯤ ꯌꯥꯝꯂꯕ ꯅꯣꯡꯃꯩ ꯃꯔꯨ ꯑꯃꯗꯤ ꯄꯣꯈꯥꯏꯕ ꯌꯥꯕ ꯃꯆꯥꯛꯁꯤꯡ ꯐꯥꯒꯠꯈꯤꯕꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯑꯣꯏ 10ꯒꯤ ꯃꯊꯛꯇ ꯑꯦꯟ.ꯑꯥꯏ.ꯑꯦ.ꯅ ꯆꯥꯔꯖꯁꯤꯠ ꯊꯥꯒꯠꯈ꯭ꯔꯦ꯫ ꯑꯥꯏꯖꯣꯜꯗ ꯂꯩꯕ ꯑꯦꯟ.ꯑꯥꯏ.ꯑꯦ.ꯒꯤ ꯁ꯭ꯄꯤꯁꯦꯜ ꯀꯣꯔꯠꯇ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯆꯥꯔꯖꯁꯤꯠ ꯑꯗꯨ ꯃꯤꯑꯣꯏ 10ꯒꯤ ꯃꯊꯛꯇ ꯊꯥꯒꯠꯂꯛꯈꯤꯕꯅꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯗ ꯕꯦꯖ ꯇꯧꯕ ꯂꯥꯜꯍꯧꯕ ꯒ꯭ꯔꯨꯞꯀ ꯃꯔꯤ ꯂꯩꯅꯕ ꯅꯣꯡꯃꯩ ꯑꯃꯁꯨꯡ ꯄꯣꯈꯥꯏꯕ ꯌꯥꯕ ꯃꯆꯥꯛꯁꯤꯡ ꯐꯥꯒꯠꯄꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯦꯟ.ꯑꯥꯏ.ꯑꯦ.ꯅ ꯆꯥꯔꯖꯁꯤꯠ ꯊꯥꯒꯠꯈ꯭ꯔꯕ ꯃꯤꯑꯣꯏ 10 ꯑꯗꯨꯗꯤ ꯂꯥꯜꯔꯤꯅꯠꯂꯨꯉꯥ, ꯂꯥꯜꯗꯤꯟꯄꯨꯌꯥ, ꯖꯣꯔꯦꯝꯁꯥꯉꯥ, ꯂꯥꯜꯕꯨꯀꯥꯛꯂꯨꯋꯥ, ꯂꯥꯟꯔꯤꯁꯥꯉꯥ, ꯆꯣꯟꯊꯥꯟꯃꯥꯎꯋꯤ, ꯍꯦꯅꯔꯤ ꯁꯥꯡꯅꯨꯅꯥ, ꯖꯦ ꯂꯣꯜꯄꯨꯌꯥ, ꯂꯥꯜꯗꯤꯉꯥꯁꯥꯉꯥ, ꯗꯦꯕꯤꯗ ꯂꯥꯜꯔꯥꯝꯁꯥꯉꯥ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯃꯤꯆꯦꯟ ꯑꯣꯏꯕ ꯃꯤꯑꯣꯏ ꯈꯔ ꯌꯥꯎꯔꯤ꯫ ꯀꯦꯁ ꯑꯁꯤ ꯀꯨꯝꯖꯥ 2012ꯒꯤ ꯃꯦ ꯊꯥꯗ ꯑꯥꯏꯖꯣꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯣꯂꯤꯀꯣꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯀꯦꯜꯁꯤ ꯚꯤꯂꯦꯖꯗꯒꯤ ꯃꯇꯥꯏ ꯊꯪꯕ ꯁꯔꯨꯛꯇ ꯒꯥꯔꯤ ꯑꯅꯤꯗ ꯅꯣꯡꯃꯩ ꯃꯔꯨ ꯑꯃꯁꯨꯡ ꯄꯣꯈꯥꯏꯕ ꯌꯥꯕ ꯃꯆꯥꯛꯁꯤꯡ ꯐꯥꯒꯠꯈꯤꯕꯒꯤ ꯃꯇꯨꯡ ꯂꯧꯈꯠꯂꯛꯄꯅꯤ꯫ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯦꯟ.ꯑꯥꯏ.ꯑꯦ.ꯅ ꯊꯤꯖꯤꯜꯂꯤꯕ ꯃꯇꯨꯡ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯃꯁꯨꯡ ꯃꯈꯣꯏꯒ ꯂꯣꯏꯅꯔꯤꯕꯁꯤꯡꯅ ꯂꯧꯇꯨꯅꯔꯒ ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯂꯩꯁꯤꯟꯗꯨꯅ ꯃ꯭ꯌꯥꯟꯃꯥꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯃꯤꯂꯤꯁꯤꯌꯥꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯅꯕ
ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯦ꯫ ꯃꯈꯣꯏꯅ ꯑꯥꯏꯖꯣꯜꯗ ꯂꯩꯕ ꯃ꯭ꯌꯥꯟꯃꯥꯔ ꯃꯆꯥ ꯂꯥꯜꯔꯤꯟꯁꯥꯉꯥꯒ ꯂꯧꯇꯨꯅꯔꯒ ꯂꯣꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯃꯔꯨ ꯑꯃꯁꯨꯡ ꯄꯣꯈꯥꯏꯕ ꯌꯥꯕ ꯃꯆꯥꯛꯁꯤꯡ ꯑꯗꯨ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯂꯥꯜꯍꯧꯕꯁꯤꯡꯗ ꯂꯥꯂꯣꯟꯕꯒꯤ ꯊꯕꯛ ꯆꯠꯊꯩ꯫ ꯂꯥꯜꯔꯤꯟꯁꯥꯉꯥꯅ ꯂꯥꯏꯁꯦꯟꯁ ꯄꯥꯏꯕ ꯑꯦꯛꯁꯄ꯭ꯂꯣꯁꯤꯚ ꯗꯤꯂꯔ ꯑꯣꯏꯕ ꯗꯦꯕꯤꯠ ꯂꯥꯟꯁꯥꯉꯥ ꯑꯃꯁꯨꯡ ꯁꯤ.ꯂꯥꯜꯗꯤꯉꯥ ꯂꯣꯏꯅꯅ ꯃꯈꯣꯏꯒ ꯂꯣꯏꯅꯔꯤꯕ ꯂꯥꯜꯕꯨꯔꯀꯣꯠꯂꯨꯉꯥ ꯑꯃꯁꯨꯡ ꯖꯣꯟꯊꯥꯟꯃꯥꯎꯕꯤꯒ ꯅꯛꯅꯕ ꯃꯔꯤ ꯂꯩꯅꯩ ꯑꯃꯁꯨꯡ ꯌꯥꯝꯂꯕ ꯄꯣꯈꯥꯏꯕ ꯌꯥꯕ ꯃꯆꯥꯛꯁꯤꯡ ꯑꯗꯨ ꯃ꯭ꯌꯥꯟꯃꯥꯔꯗ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯏ꯫ ꯀꯦꯁ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯑꯇꯩ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯂꯣ ꯀꯥꯏꯅ ꯅꯣꯡꯃꯩ ꯑꯃꯁꯨꯡ ꯅꯣꯡꯃꯩ ꯃꯔꯨꯁꯤꯡ ꯃ꯭ꯌꯥꯟꯃꯥꯔꯗ ꯁꯄ꯭ꯂꯥꯏ ꯇꯧꯕꯒꯤ ꯊꯕꯛ ꯑꯁꯤꯗ ꯆꯦꯟꯅꯩ ꯍꯥꯏꯅ ꯈꯪꯕ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯃꯌꯥꯏ ꯂꯝꯕꯤ ꯉꯁꯤꯗꯒꯤ ꯃꯇꯝ ꯀꯛꯇꯅ ꯊꯤꯡꯖꯤꯜꯂꯒꯅꯤ꯫ ꯀꯝꯃꯤꯇꯤ ꯏꯊꯥꯏ ꯗꯥꯝꯒꯤ ꯊꯣꯡ 5ꯃꯛ ꯍꯥꯡꯗꯣꯛꯇꯕ ꯑꯃꯗꯤ ꯗꯥꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯠꯁꯦꯝꯒꯤ ꯏꯁꯤꯡ ꯏꯆꯥꯎ ꯑꯁꯤꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯕ ꯉꯥꯃꯤꯁꯤꯡꯒꯤ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯊꯣꯛꯇꯕꯒꯤ ꯃꯥꯌꯣꯛꯇ ꯑꯄꯨꯟꯕ ꯃꯌꯥꯡ ꯏꯝꯐꯥꯜ ꯂꯨꯞ ꯀꯝꯃꯤꯇꯤꯅ ꯉꯁꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯃꯌꯥꯏ ꯂꯝꯕꯤꯗ ꯃꯇꯝ ꯀꯛꯇꯅ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯑꯄꯨꯟꯕ ꯃꯌꯥꯡ ꯏꯝꯐꯥꯜ ꯂꯧꯔꯣꯞ ꯀꯝꯃꯤꯇꯤꯅ ꯏꯆꯥꯎ ꯃꯥꯌꯣꯛꯅꯔꯤꯕ ꯂꯣꯛꯐꯝ ꯐꯥꯝ ꯑꯃꯗꯤ ꯂꯝꯕꯤ ꯌꯦꯡꯁꯤꯟꯕ ꯆꯠꯄꯗ ꯂꯨꯞ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯌꯨꯝꯅꯥꯝ ꯅꯅꯥꯎꯅ ꯍꯥꯏ ꯏꯊꯥꯏ ꯗꯥꯝꯒꯤ ꯁꯥꯇꯔꯁꯤꯡ ꯃꯇꯝ ꯆꯥꯅ ꯍꯥꯡꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯟꯗꯛ ꯆꯨꯈꯤꯕ ꯅꯣꯡ ꯑꯗꯨꯗ ꯂꯣꯛꯇꯥꯛ ꯄꯥꯠꯇꯒꯤ ꯃꯧꯈꯠꯂꯛꯄ ꯏꯁꯤꯡꯅ ꯄꯥꯠ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯈꯨꯜꯁꯤꯡꯗ ꯈꯨꯠꯁꯦꯝꯒꯤ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯇꯨꯅ ꯂꯩꯔꯤ꯫ ꯃꯔꯨꯑꯣꯏꯅ ꯂꯧꯃꯤꯁꯤꯡꯒꯤ ꯂꯧ ꯀꯌꯥ ꯏꯁꯤꯡ ꯊꯨꯝꯖꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯕꯦꯡꯛꯇꯒꯤ ꯂꯣꯟ ꯂꯧꯗꯨꯅ ꯑꯃꯗꯤ ꯂꯩꯖꯕ ꯁꯅꯥ ꯂꯨꯄꯥ ꯀꯥꯏꯗꯨꯅ ꯉꯥ ꯊꯥꯗꯔꯨꯕ ꯉꯥꯃꯤꯁꯤꯡꯒꯤ ꯑꯣꯏꯅꯁꯨ ꯐꯥꯝ ꯀꯌꯥ ꯏꯁꯤꯡ ꯏꯔꯣꯏꯅꯨꯡꯗ ꯂꯨꯞꯈꯤꯕꯗꯒꯤ ꯉꯥ ꯑꯌꯥꯝꯕ ꯅꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯍꯧꯕ ꯉꯥ ꯈꯔꯅ ꯏꯁꯤꯡ ꯄꯨꯝꯊꯔꯛꯄꯒꯤ ꯑꯌꯥꯝꯕ ꯁꯤꯔꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯗꯥꯝ ꯑꯁꯤꯒꯤ ꯊꯣꯡ 5 ꯑꯁꯤꯕꯨ ꯍꯥꯡꯗꯣꯛꯇꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯁꯨ ꯏꯁꯤꯡ ꯂꯦꯞꯇꯅ ꯍꯦꯟꯒꯠꯂꯛꯄꯅ ꯃꯌꯥꯡ ꯏꯝꯐꯥꯜ ꯇꯧꯕꯨꯜ ꯑꯃꯗꯤ ꯃꯌꯥꯡ ꯏꯝꯐꯥꯜꯒ ꯊꯥꯡꯒ ꯀꯔꯥꯡꯒ ꯐꯥꯎꯅꯔꯝꯕ ꯂꯝꯕꯤ ꯑꯅꯤ ꯑꯁꯤꯁꯨ ꯏꯁꯤꯡ ꯊꯨꯝꯗꯨꯅ ꯂꯩꯕꯗꯒꯤ ꯐꯥꯎꯅꯕ ꯉꯝꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯉꯥꯃꯤꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯀꯌꯥ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯀꯝꯃꯤꯇꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥ ꯑꯁꯤꯒꯤ 10ꯗ ꯗꯥꯝ ꯑꯁꯤꯒꯤ ꯁꯇꯔ 5ꯃꯛ ꯍꯥꯡꯅꯕ ꯑꯃꯗꯤ ꯉꯥꯃꯤꯁꯤꯡꯒꯤ ꯀꯝꯄꯦꯟꯁꯦꯁꯟ ꯑꯊꯨꯕꯗ ꯄꯤꯕꯤꯅꯕ ꯍꯥꯏꯖꯈꯤ꯫ ꯑꯗꯨꯕꯨ ꯉꯥꯃꯤꯁꯤꯡꯒꯤ ꯋꯥꯀꯠ ꯑꯁꯤ ꯉꯁꯤ ꯐꯥꯎꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯇꯥꯕꯒꯤ ꯃꯍꯨꯠꯇ ꯗꯥꯝꯒꯤ ꯁꯇꯔ ꯑꯁꯤ ꯁꯨꯞꯅꯒꯤ 2 ꯈꯛꯇꯪ ꯍꯥꯡꯂꯤ꯫ ꯃꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯁꯤꯡ ꯃꯌꯦꯡ ꯇꯥꯕ ꯂꯩꯇ꯭ꯔꯦ꯫ ꯐꯤꯚꯝ ꯑꯁꯤꯗ ꯉꯥꯃꯤꯁꯤꯡꯒꯤ ꯐꯥꯝ ꯄꯨꯝꯅꯃꯛ ꯃꯥꯡꯕꯒꯤ ꯃꯊꯛꯇ ꯄꯥꯠ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯃꯤꯌꯥꯝꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯂꯩꯅꯥ ꯇꯤꯟꯅꯥ ꯐꯥꯎꯕ ꯅꯥꯔꯛꯀꯗꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯑꯀꯤꯕ ꯂꯩꯔꯦ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯀꯝꯃꯤꯇꯤ ꯑꯁꯤꯅ ꯀꯨꯞꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯉꯁꯤ ꯑꯍꯤꯡꯗꯒꯤ ꯃꯇꯝ ꯀꯛꯇꯕ ꯃꯌꯥꯏ ꯂꯝꯕꯤ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛꯀꯤ ꯈꯣꯡꯖꯪ ꯑꯁꯤ ꯂꯥꯎꯊꯣꯛꯄꯅꯤ꯫ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤꯗ ꯑꯅꯥ ꯑꯌꯦꯛ, ꯑꯦꯖꯨꯀꯦꯁꯟ, ꯃꯦꯗꯤꯌꯥ ꯑꯃꯗꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒ ꯃꯔꯤ ꯂꯩꯅꯕꯁꯤꯡ ꯀꯣꯝꯊꯣꯛꯀꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯋꯥꯕ ꯇꯥꯔꯕ ꯉꯥꯃꯤꯁꯤꯡꯒꯤ ꯈꯣꯡꯖꯪ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯃꯔꯨꯑꯣꯏꯅ ꯃꯌꯥꯏ ꯂꯝꯕꯤꯗ ꯈꯨꯟꯗꯥꯔꯤꯕ ꯃꯤꯌꯥꯝꯕꯨ ꯃꯄꯨꯡ ꯐꯥꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯂꯧꯔꯒꯅꯤ꯫ ꯔꯤꯝꯁꯀꯤ ꯗꯥꯏꯔꯦꯛꯇꯔ ꯗꯥꯛꯇꯔ ꯄꯤ. ꯁꯨꯅꯤꯜꯀꯨꯃꯥꯔꯒꯤ ꯃꯊꯛꯇ ꯀꯩꯁꯥꯝꯊꯣꯡ ꯂꯣꯡꯖꯝ ꯂꯩꯔꯛꯇꯒꯤ ꯔꯥꯖꯀꯨꯃꯥꯔ ꯁꯣꯃꯣꯔꯖꯤꯠ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯔꯥꯜ ꯁꯤꯔꯛꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯔꯤꯝꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕ ꯊꯕꯛ ꯄꯥꯏꯈꯠꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯑꯁꯤꯒꯤ ꯃꯤꯗꯤꯌꯥ ꯑꯦꯗꯚꯥꯏꯖꯔꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯔꯤꯝꯁꯀꯤ ꯗꯥꯏꯔꯦꯛꯇꯔꯅ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯇꯧꯗꯨꯅ 19ꯁꯨꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜꯗ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯗ ꯁꯦꯜ ꯄꯥꯡꯉꯤ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔ ꯖꯦ.ꯄꯤ. ꯅꯗ꯭ꯗꯥ ꯑꯃꯁꯨꯡ ꯍꯥꯟꯅꯒꯤ ꯌꯨꯅꯤꯌꯟ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔ ꯐꯦꯃꯤꯂꯤ ꯋꯦꯜꯐꯤꯌꯔꯒꯤ ꯃꯤꯅꯤꯁꯇꯔ ꯕꯤ.ꯖꯦ.ꯄꯤ. ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯂꯦꯇꯔ ꯍꯦꯗ ꯁꯤꯖꯤꯟꯅꯗꯨꯅ ꯑꯏꯕ ꯆꯦꯔꯣꯜ ꯊꯥꯔꯝꯈꯤ꯫ ꯍꯤꯔꯝꯁꯤꯒꯤ ꯃꯇꯥꯡꯗ ꯕꯤ.ꯖꯦ.ꯄꯤ. ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠꯀ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯑꯥꯔ.ꯀꯦ. ꯁꯣꯃꯣꯔꯖꯤꯠꯅ ꯀ꯭ꯂꯦꯝ ꯇꯧꯔꯤꯕ ꯃꯍꯥꯛꯀꯤ ꯊꯧꯗꯥꯡ ꯑꯁꯤ ꯄꯥꯔꯇꯤꯒ ꯃꯔꯤ ꯂꯩꯅꯗꯦ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯥꯟꯅ ꯎꯍꯟꯅꯕ ꯍꯣꯠꯅꯔꯛꯄ ꯑꯁꯤꯕꯨ ꯔꯤꯝꯁꯅꯁꯨ ꯆꯞ ꯆꯥꯅ ꯂꯤꯒꯦꯜꯒꯤ ꯑꯣꯏꯕ ꯊꯧꯑꯣꯡ ꯊꯦꯡꯅꯒꯅꯤ ꯍꯥꯏꯔꯤ꯫